len yauba akanba nonglei nungsitna chauna amangata thokhankhre haukiba hingda thokiba len yauba akanba nonglei nungsitna Thoubal district ki Wangkhem kendra gi manung chanba Yairipok kekru khoirom amadi Hydroipok pigi yumsing ayamba amangata thokhankhre loinana Manipur gi governor na atubada mityeng changbiduna awaba taraba singda mateng pibiyu haina kendra asigi MLA K Meghachandrana governor da appeal tawrakli len yauna akanba nonglei nungsitna amangata thokhankraba Yairipok kekru khoirom amadi Hydroipok pikhul ahumgi yumthong khuding changduna yengsilaba matungda MPCC gi president su oiriba MLA K Meghachandrana paumi singda fongdorakpada haukiba hingda thokiba len yauba akanba nonglei nungsit asina kendra asigi mafam kayada amangata thokhankhre adubu kekru khoirom amadi Hydroipok pikhul ahum asigi mafam sing ayamba paktaknana amangata thokhankhre khul ahum asigi jingana kuppa yum sing ayamba len namanghankhre yum kai kaya nungsitna humdokkhre mana masing kaya amasu amangata thokhankhre maramasina Manipur gi governor na mari leinaba laingaki department singi mihut thabiduna yengsin hanbiduna amadi athubada GI sit na chingba relief material sing PBU athubada governor na mityeng changbiduna awaba taraba miyamgi awaba kokhanbiu haina MLA Meghachandrana governor da appeal tawrakhi en yauba nonglei nungsitna yum loina akhoi humdokhiba amasung khoigi yumgi tin kupi basingse loina amangata thonkhiba siga mari leinana maroina khoirom kekru khoi Hydroipokpi kulohumse masi yam chawna mang takpa thokre ngarangi len yauba nonglei nungsitsina maroina Wangkhem kendra gi jaga oiba keku khoirom Hydroipokpi humsi masigi kekudagi horoga khoigi SDC dasu inspection tawwa hogre DC gi makhada tawraga aduna khoigi pradhan perong theni MGP gi su leire maroina khoigi sokpasing leiriba mayam si yam sathina sokre aina thamjani bo wafamdi hojik sigumba amangata hailstorm dagi nonglei nungsina sokhiba yumkai mayam singsi anambana maximum hairiba kullohumje yamna soi maramasina masi sarkar ki oiba paisa khara kaithokpiraga mateng pangbidragadi prajasing yum leiba yadaba dagi asokpan yawba singsi yamna ware masai ayuktagi aisu masi indong khudingi atokpasi changaga yengjaribani maramaduna hojik khoigi honorable governor na masi yeng changbiduna khoigi sarkar gi leiba department DC मैम इंस्पेक्शन तौहनबीरे हरगा अंगम्बा मतेंग पांगबीबा अखोइगी युम की अखोइगी मटेरियल अखोइगी GI सीट सिना सिंगबा मैम सिक्सी असोकपा सिंजे फजना इन्वेस्टिगेशन तौबीरे हरगा रिपोर्ट लौबीरगा मसी अंगम्बा मतेंग पांगबीनबा ऑनरेबल गवर्नर मणिपुर आइना अपील तौजरी and I urge to give some relief for the affected people of Keku, Khoirom and Hydroipokpi. These villages were severely affected by the heavy rains and hailstorms. The SDC also going inspection under the Deputy Commissioner Thoubal and the Pradhan and this representative of the Gram Panchayat. They are also looking around that. I am also going to the ground to see the affected houses of these three villages, particularly Khoirom, Kekru and Hydroipokpi. So I urge the Honorable Governor to look into the matters and afford some sanctions for the relief material.